ngasi phongkiba tongan tongan ba manipuri sifong singa masum thokiba thawdo wathok singdigi maroi bi I paw sing khonga saraga manipur top channel gi maikei digi myam da thamjagi ahan bada hauji council gi website ta myam class 12 ki exam sing asi haidok pa yana leiri haina update pirakle update lai myam su yingbi na bagi damak ta hairiba link si myam video si ki description da su hapsaramge bathakta thamjari ba manipults.nic.in हाइरिब लिंक असिदा मैम क्लिक तौबिरका नत्रगना मैम सिजनब ब्राउजर दा क्लिक तौबिरकांदा टाइप तौबिरकांदा हाइरिब मसिगी मखादा मणिपुर एग्जामिनेशन रिजल्ट 2022 थाराकांदा नेम ऑफ द एग्जामिनेशन हायर सेकेंडरी एग्जामिनेशन 2022 likely to be declared on 06/06/2022 conducted by Council of Higher Secondary Education Manipur haina मैम सुमाइना थोगले ngasi koi council Louba Class 12 ki exam asi haidok pa yana leiri myam la he haidok pa gasu update pizarake aduga myam na check tobininga gasu hairiba link asi da video si description da hapsaramge durusanga kana myam na exam si hek result out tawraba kana myam na hairiba result asi myam yingbi yaragani haina su channel si gi meke digi myam da tamjage duga myam punamak haibri councils gi exam hantaki class 12 si thabu kudimak su mak wang wang na phangdana roina mak pass tobu oiu haina su channel si gi meke digi myam da wish pizari Makasa tharak poina Isel Express ta phone kiba mapalam ge ba pawkhra myam na thamjage North Korea na ballistic missile kya kaptuna test tarok livasi nuclear test tarokna bagi khudam amani handak nawna North Korea gi maikei digi ballistic missile kya test tarokpa sida aroi bagi ballistic missile adudi masakhang ngam da bagi makhal gi missile ama oina ngasi samudra da kaptuna sangyeng la khre haina South Korea military maikei digi phongdorakli sei sigi manungda makhal kya gi khulai kya demonstration tawduna khulai kya sangyeng sa tharakli ba sida US amadi South Korea gi maikei gi North Korea na nuclear test explosion tawning gi apama leibeda gini haina phungdok narakli thawdo sida South Korea gi joint chief of Stephen D khudaki oina North Korea na kablak liba masak khangba ngamdaba khulai du kadai digi kayam yamna lapa mafamda kablak khibano haibedu sapsana phongdok tri hairi North Korea na kablakhiba ballistic missile adu US aircraft na Philippines sida South Korea ga loinana numit humni sumna naval drill ama satakhiba hek matungi numita thokibani kumsing English ani ga taraga teret ki November ahanba drill pangthokraba matungda US amadi South Korea laiba anina makhoi gi defense exercise upgrade tawduna North Korea bu threat tawnaba mawongda handaki numit humni ki naval drill adu pangthokibani North Korea na English ani ga kungani thogi sahi horakpadagi ngasi fawbada missile test taragani palak tawkhiba lekre North Korea na sahi mangagi mamang leba amadagi amada kapayaba ballistic missile sing ahan boina kaptuna demonstration tawkhiba lekrabani thawong sina maramoiduna hauji hauji chathariba Russia amadi Ukraine ani ki lan mara asida atopa yumlonari ba lebak singda khulai gi lamjel tanana bagi thawong ama laklagani haina UN security na phongdorakli oirakliba thawong asiga mari leinana malemgi oiba defense ki experts na phongdorakpada North Korea gi lusingba Kim Jong Un na tawdaba yadi haibigi matagum United States atamnana khanganmagi mawongda North Korea bu nuclear power lei haiba khanganduna leba sigi selthum amasung ngaksien gi maramda phibam phana amadi pangal kana leiri haibadu utnanaba paikhalakpa thawrangni haidi hanasu pawsina makhatana phongdorakli atopa pawmana Bangladesh ta container depot ama pokhaira kodigi miyoi nifugo humdoi sikre samri gi yangkhaina aso apanangkre Bangladesh ki maruiba seaport ama oiriba Sitangong manakta leiba ICD ama park sauna pokhaira kodigi anakpada leiba miyoi nifugo humdoi siankre adugo samri gi yangkhaina sathina aso apanangkre hari thawdo si hokhiba thangjanumi ki ahingda Sitakunda upazila manakta leiba Kadamra Sunda BM container depot ama mai saktuna pokhaira padigi thokibani mafam adugi outpost leiba sub inspector Nurul Alam na phongdorakpada thawdok thokpom maduda fire service ki unit amana yamna kana honaduna mai edu muthana ba honaki adu pokhaiba duna maram oiduna mai edu hena sakhalangna bagi maram oiki hairi Red Crescent Youth Sitangong da leiba Health and Service Department gi chief Istakal Islam na phongdorakpada thokiba mai pokhai begi thawdo aduda miyoi samri gi yankhai hena aso apanangki miyoi sahung gi yankhai amana CS aduda lehokhibani haujiksu sibegi masing asi hengalakpa yana leiri haiki Higher Service ki police amasum mafam adugi miyamna phongdorakpagi matungina
BM containers depot adu numidang pung mapan adu waida loading tauba hokibani matam adura depot aduda chemical gi oiba masa kharana mara moiduna mai horakpadigi pokhaibi thaudu adu tholak oigani haina SI nuruna makhatana thajaba phundurakli numid adugi numidang pung 12 minute 45 rom tabada yamna sauna pokhaiba ma thokraba matungda mairi aduna container amadigi atopa container amada lanchilaktuna paksana pokhaiba madi mai sakpagi thaudodu tholaki boigani mai sakpagi shakti edu kanman khibana mafam adura leiba yumlonaba yumsingi thong thunau lonsinaduna khangnaki madu fawa akanba mai saduna saktheko yauki hairi Sitangong Fair Service amasum Civil Defense Assistance Director MD Faruk Hussein Sidarna Fongdorakpada mai sakpham aduda fire fighting unit taraga mapan thajinduna mai kanana bohanaki mafam adur ambulance nipan amasum thajinduna mai kanbagi thabak sataki BM depot container gi director Majibur Rahman thadorakpa sirol amada hai kari maramdagi mai do horakhibano haibidu sapsana khangmangamdri mai adu container adudagi tholakpu oigani haina thajai haki Mana makhatana fongdokhibada thaudu odura aso apanna nangkhraba miyoising khwaidigi faba layeng sathari layeng bada sangba senpham khudimak department phuthokani aso apan taraba madi laikhidraba miyoisingi sapsaba compensation sing pigani haina makna Bangladesh ki Daily Paper Star da fongdokhre haina su paus na palakli makhasa tharakpu oina masum lusilakpu oina topa pawmana west na pirakpa khulai singna Russia gi tank sing thugai khibani Russia gi military tanks in Ukraine gi maru mapang oiriba west country gi leibak singna pirakpa bomb singna pokhai handuna mangan tangan khibani haini Russia gi defense minister na fongdorakli Russia gi armor singna missile strike chathabada Ukraine gi capital skip yauna mafamadu gi city ayamba sayol manga hena thong londuna leina khrabani hauzu phawda Ukraine gi mekai gi Russia gi strike singa dugi matang wafam ama phawba fongdorakpa leitri Telegram F amagi kuthangna tharakpa post amada Russian ministry na fongdorakpada hauzi high precision oiba long range air launched missile sing sijina bahokre maduna maram oiduna Kiev ki akoibda leiba mafam sing asi Eastern European countries sing na pirakpa T-72 tank sing amadi atopa armor vehicle sing mangan takan khre loinana Kiev ki akoibda leiba building amadi car repair center sing mang takan khre hainasu makhatana fongdorakli aduga mya hausikoi nadi pausi matang asaida losinjarage aduga mya amukasu mya ngasi class 12 thabiriba isil inau satra punamapu channel asigi mekedigi wish tawjari ma wang na phangduna mya punamak loinamak pass tawminabu oirasi hain su channel asigi mekedigi sumyam na thamjari aduga mya hausikoi nadi pausi matang ase losinjarage amasum pathoksakhibda soikiba lankiba kya yaros mya ngakpigene amasum matamatam goiba maru ebi pausing sumyam da lepa leitana update pijarake hain su channel asigi mekedigi mya ngimfam na thamjari and thank you